ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯃꯤꯇꯣꯞ ꯍꯥꯟꯅ ꯈꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯇꯧꯕꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ꯫ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯁꯝꯕꯜ ꯈꯥꯗ꯭ꯔꯕ ꯏꯪꯈꯣꯜ ꯑꯃꯒ ꯆꯞ ꯃꯥꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯁꯝꯕꯜ ꯈꯥꯕꯤꯗ꯭ꯔꯕ ꯏꯪꯈꯣꯜꯗ ꯆꯪꯅꯤꯡꯕ ꯁꯥ ꯁꯟ ꯃꯅꯤꯡ ꯇꯝꯅ ꯆꯪꯕꯒꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥ ꯀꯌꯥ ꯆꯪꯁꯤꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯗꯨꯅ ꯃꯤꯇꯣꯞꯅ ꯊꯨꯝꯃꯠꯈꯤꯗꯨꯅ ꯌꯦꯜꯍꯧꯃꯤꯁꯤꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯑꯀꯤꯕ ꯐꯤꯚꯝ ꯑꯃ ꯂꯥꯛꯂꯕꯅꯤ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔꯗꯒꯤ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕꯁꯤꯡ ꯃꯁꯛ ꯃꯨꯟꯅ ꯈꯪꯗꯣꯛꯇꯨꯅ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈꯤꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯄꯤꯌꯥꯔ ꯂꯩꯉꯥꯛꯅ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯂꯣꯏꯅꯅ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯁꯨ ꯂꯩꯉꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯕ ꯆꯪꯒꯅꯤ꯫ ꯄꯤꯌꯥꯔ ꯂꯩꯉꯥꯛꯅ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯗꯨꯅ ꯇꯧꯗꯕ ꯌꯥꯗ꯭ꯔꯕ ꯊꯕꯛ ꯑꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯁꯦꯡꯕ ꯌꯦꯜꯍꯧꯃꯤ ꯑꯣꯏꯕ ꯇ꯭ꯔꯥꯏꯕ ꯐꯨꯔꯨꯞꯁꯤꯡ ꯑꯗꯨ ꯀꯔꯝꯕꯅꯣ ꯑꯗꯨꯒ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕ ꯐꯨꯔꯨꯞꯁꯤꯡ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯣꯛꯄ ꯑꯁꯤꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒꯤ ꯂꯃꯥꯏ ꯐꯥꯀꯠꯇꯨꯅ ꯌꯦꯡꯂꯕꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯈꯪꯃꯊꯛꯇ ꯆꯪꯁꯤꯜꯂꯛꯈꯤꯕ ꯇ꯭ꯔꯥꯏꯕ ꯐꯨꯔꯨꯞ ꯀꯌꯥ ꯑꯃꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯍꯧꯖꯤꯛ ꯈꯪꯕ ꯉꯝꯂꯕꯅꯤ꯫ ꯀꯔꯤꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯁꯤꯟꯈꯤꯕ ꯇ꯭ꯔꯥꯏꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯐꯣꯔꯦꯅꯔꯅꯤ ꯑꯁꯦꯡꯕ ꯌꯦꯜꯍꯧꯃꯤ ꯅꯠꯇꯦ ꯍꯥꯏꯕ ꯈꯪꯗꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯁꯦꯁꯟ ꯇꯧꯈꯤꯕ ꯂꯩꯉꯥꯛꯄꯁꯤꯡꯒꯤ ꯑꯆꯧꯕ ꯑꯁꯣꯏꯕ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯁꯟ ꯂꯤꯡꯗꯨꯅ NRC ꯆꯠꯅꯍꯟꯅꯕꯒꯤ ꯊꯕꯛ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯈꯠꯀꯗꯕꯅꯤ꯫ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕꯒꯤ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯕꯦꯁ ꯏꯌꯔ 1951 ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅꯁꯨ ꯌꯥꯐꯝ ꯊꯣꯛꯏ꯫ ꯃꯗꯨꯅ ꯕꯦꯁ ꯏꯌꯔ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯃꯤꯇꯣꯞ ꯀꯌꯥ ꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯤꯇꯣꯞꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯥꯏꯕ ꯐꯨꯔꯨꯞ ꯀꯌꯥ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯁꯤꯟꯗꯨꯅ ꯂꯩꯁꯤꯟꯈꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯕ ꯉꯝꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯗ ꯌꯦꯜꯍꯧꯃꯤ ꯑꯣꯏꯅ ꯍꯧꯃꯤꯟꯅꯔꯛꯄ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ꯫ ꯑꯗꯨꯒ ꯈꯪꯉꯨꯊꯛꯇ ꯑꯃꯗꯤ ꯅꯔꯣꯟꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯝꯗꯝꯁꯤꯗ ꯈꯨꯟꯗꯥꯁꯤꯟꯗꯨꯅ ꯂꯩꯁꯤꯜꯂꯒ ꯌꯦꯜꯍꯧꯃꯤ ꯁꯥꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕ ꯇ꯭ꯔꯥꯏꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯅ ꯂꯧ ꯃꯄꯨ ꯌꯣꯡꯅ ꯇꯥꯜꯂꯤ ꯍꯥꯏꯕꯒꯨꯝ ꯑꯁꯦꯡꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗ ꯈꯣꯡꯗꯥꯐꯝ ꯄꯤꯗꯅꯕ ꯍꯣꯠꯅꯔꯛꯄꯒ ꯂꯣꯏꯅꯅ ꯑꯇꯩ ꯍꯤꯔꯝ ꯀꯌꯥꯗ ꯌꯦꯠꯁꯤꯟꯗꯨꯅ ꯈꯨꯔꯧ ꯊꯥꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯅ ꯑꯗꯨꯃꯛ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯅꯤ꯫ ꯃꯗꯨꯅ ꯌꯦꯜꯍꯧꯃꯤ ꯅꯠꯇꯕ ꯇ꯭ꯔꯥꯏꯕ ꯐꯨꯔꯨꯞ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯍꯥꯟꯕꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯣꯛꯅꯕꯒꯤ ꯊꯕꯛ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯂꯝꯗꯝ ꯑꯁꯤꯗ ꯈꯪ ꯍꯩꯔꯕ ꯍꯥꯏꯕꯗꯤ ꯄꯨꯋꯥꯔꯤ ꯁꯨꯕ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯑꯈꯪ ꯑꯍꯩꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯆꯤꯟ ꯐꯣꯠꯆꯤꯟꯗꯨꯅ ꯍꯥꯏꯕꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯃꯠꯇ ꯄꯨꯊꯣꯛꯇꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯒꯨꯝ ꯇꯧꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏꯁꯨ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯤꯇꯣꯞꯅ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯃꯄꯨ ꯁꯥꯕ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕꯁꯤꯡꯕꯨ ꯇꯥꯟꯊꯣꯔꯛꯄꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯄ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯂꯝꯖꯥ ꯁꯔꯥ ꯑꯣꯏꯅ ꯂꯩꯔꯛꯄ ꯑꯁꯤꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯃꯤꯟꯅꯐꯝ ꯊꯣꯛꯏ꯫ ꯃꯔꯝ ꯑꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯁꯤꯟꯈ꯭ꯔꯕ ꯑꯁꯦꯡꯕ ꯌꯦꯜꯍꯧꯃꯤ ꯅꯠꯇ꯭ꯔꯒꯅ ꯇ꯭ꯔꯥꯏꯕ ꯐꯨꯔꯨꯞ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯕ ꯋꯥꯐꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯂꯩꯅ ꯑꯁꯦꯡꯕ ꯕꯦꯁ ꯏꯌꯔ ꯑꯃ ꯁꯦꯝꯗꯨꯅ ꯃꯅꯤꯄꯨꯔ NRC ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯗꯨꯅ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕ ꯁꯦꯡꯗꯕ ꯇ꯭ꯔꯥꯏꯕ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯣꯛꯂꯒ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯍꯜꯍꯟꯈꯤꯅꯕ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ꯫ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯇꯅ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯆꯠꯊꯕꯅ ꯆꯨꯝꯒꯅꯤ꯫ ꯑꯁꯦꯡꯕ ꯊꯕꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔ ꯄꯤꯌꯥꯔ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯂꯧꯈꯠꯅꯕ ꯍꯣꯠꯅꯁꯤ꯫ ꯂꯣꯏꯅꯅ ꯃꯁꯤꯕꯨ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯗꯨ ꯁꯥꯒꯠꯇꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯐꯝ ꯊꯣꯛꯏ ꯍꯥꯏꯅꯁꯨ ꯀꯪꯂꯩꯄꯥꯛꯀꯤ ꯃꯩꯔꯥꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯑꯁꯤꯗ ꯄꯜꯂꯤ꯫ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯀꯟꯈꯠꯂꯛꯄꯗꯒꯤ ꯃꯤꯑꯣꯏ ꯂꯥꯈ ꯑꯃ ꯍꯦꯟꯅ ꯂꯥꯟꯖꯦꯟꯅꯈ꯭ꯔꯦ꯫ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯝꯈꯩꯒꯤ ꯃꯇꯥꯡꯗ ꯆꯌꯦꯠꯅꯕ ꯂꯩꯕꯗꯒꯤ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯣꯔꯗꯔꯗ ꯂꯩꯕ ꯃꯤꯑꯣꯏ ꯂꯥꯈ ꯑꯃ ꯍꯦꯟꯅ ꯂꯥꯟꯖꯦꯟꯅꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯑꯁꯤ ꯑꯅꯥ ꯑꯃꯁꯨꯡ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯌꯥꯎꯔꯦ ꯍꯥꯏꯔꯤ꯫ ꯀꯝꯕꯣꯗꯤꯌꯥꯗ ꯀꯣꯂꯣꯅꯦꯜ ꯔꯨꯂꯔ ꯑꯣꯏꯅ ꯂꯩꯔꯝꯈꯤꯕ ꯐ꯭ꯔꯥꯟꯁꯅ ꯊꯥꯏꯂꯦꯟ ꯑꯃꯁꯨꯡ ꯀꯝꯕꯣꯗꯤꯌꯥ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯦꯝꯂꯝꯈꯤꯕ ꯀꯤꯂꯣꯃꯤꯇꯔ 1400 ꯁꯥꯡꯕ ꯕꯣꯔꯗꯔꯒꯤ ꯗꯤꯃꯥꯔꯀꯦꯁꯟꯗ ꯆꯌꯦꯠꯅꯕ ꯀꯌꯥ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯎꯪꯈꯠꯅꯕ ꯑꯁꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯍꯧꯈꯤꯕ ꯊꯥ 5ꯒꯤ ꯃꯇꯝ ꯑꯁꯤꯗ ꯎꯪꯈꯠꯅꯕ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯊꯣꯔꯛꯈꯤꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯆꯌꯦꯠꯅꯕ ꯂꯝꯈꯩꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯔꯤꯂꯤꯖꯁ ꯁꯥꯏꯠ ꯀꯌꯥ ꯑꯃ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛꯁꯨ ꯀ꯭ꯂꯦꯝ ꯇꯧꯔꯤꯕꯅꯤ꯫ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 4:30 ꯇꯥꯕꯗꯒꯤ ꯍꯧꯅ ꯀꯝꯕꯣꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ
heavy weaponsing yawn apapa makal ki khulai kapsinduna landarakhi maduda Thai army ki makedigi so artillery kya kapsinduna sapsana pakompi ki aina Thai army ki deputy spokesperson Colonel Risa Suksatawano phungdokri hauji hauji leba ni ki sayanari lamkhai ki sarukta ladiba obon Rastapati province amasum Surin province da akan bakotongari army ki makedigi mapam madura ladiba miyam sapagata pamsing da hongrong na bakhankri Cambodia की मैकेटी की रॉकेट याउन हेवी वेपन क्या Cambodia दा kapsinduna landarakhi ai ngarang Cambodia da bom amasum artillery kapsinduna akan mamongda landarakhiba Gantharak district ki jaga sing da Thai army ki मैकेटी की bomb disposal operation sa thabi yauna laikhidraba miyoi sing ge asi boxang loktop ki thabak sathari Thailand की मैकेटी की F-16 warplane sing sizinaduna Cambodia da lariba military installation kya target to bigi thawak sathari masigi mathakta Thai army na drone ki bomb kaya thadaduna Cambodia ki military ki mathakta akan be attack sathari sonari lal si dhausi phaw bagi oina Thailand ki मैकेटी miyoi taraga mari siri laikhidraba sing adu ayamana civilian sing ni haina Thailand ki Ministry of Public Health ki मैकेटी ki phongdorakli hairi Irang na sokolaba naha kya national competitive exam sing saruk yahanbar khudong saba phiri Irang na sokolaba tunga district sing da lengang na IT center sing hangdok tun naha kya national competitive exam sing saruk yahanbada khudong saba phiri Manipur lenga ki commissioner kam secretary home and Ashok Kumar na ngarang thaduro ki basiro lamada IT center in violence affected districts kin gi makada lupa crore taraga matu gi senpam sangna Imphal East Imphal West Thawal Bisnupur Tengnoupal Tamenglong Senapati Sandel Ziribam Urkhul Kangpopi amasum Kangpopi district singda punna IT center sing hangdoktuna computer note lising amaga chama tangprek Ministry of Home Affairs ki lupa crore saniga mapan hianbi senpam oibi special package ki saru amoina IT center sing hangdokhibani machine online ki kuthang na hakya online ki kuthang na competitive exam sing saru yahanba ngamlagani kudong sa pasing asigi manung da sound sampura ahan boina SAC ki exam su pangthokri hari adu tentang na sum myam na thamjaram gi hauji koina di myam paw mata sa du sinjarage masum makhata ba no ba update myam pun ngamina sena channel su ki mekeri ki myang pham da makhata na thamjari